Nang lefo thongse pana hawe ha lefo haw bo male bodi shu haw bu ni ne Haima Zak thong bina thong ba haibagi ne se sukhai haining da ba ho mapot phana phajara chu ahaw boy ra su ne thong ba haiba mina phajana thong dra badi sukhaw he haw ro yi Aru shu thong ba haibaga mapot phabaga haib tare ne ha ma adu tamo zak tu bu lemhan dori bro lemane aina ngasai na yamali aina shok tringai da khara lak tho hoi die tasan na de yam pijening dra Haima yamna pijaning bagi nati ye ngasai gi zak to kaisu yam de da khulem to hoi de ko se nga ma jela kanghora hapake ba zak to mu ta lu chin biyo sangam sinba se masida ha masida ayamba numit khudingi khanai ne ha Haima numit khudingi ngangne ba aina hairi se angang nate ai karimta khandaba mi nate ai se taba yaba paba yaba parabani isana warep se logjabani lemon lage khud hamage Thaina gi khoi meitai gi nong mata chak anirakta leijabi thadana shor honba pawa ba makai chabado khwai phatabani thijinba akhang ai singna chabase masit nomuda mari mangarak chaw yamna chaganu hairibani Mahatma Gandhi na so hairamidna bahut khana jaldi marna ho do khara dang chaba du da hakchang do otol hainari chada ba thakta ba mi adu male ba laira ba mi su male leidana mi se khara noiraga yengba nungai ko achau asang ina kara khunba mi su adu mali masa pa ba se yengu ne sen phana paira ba su sen pai ba mi su mal he mande se adu wadu Manipur gi India gi wani hanana nahalwai manglam chat ki miyoi singna sel pai ba sing se health conscious hakchang gi khanda bhai gadra amaromda sin warak pusung ngamdaba yamna chasin ba aduna noiba aso asang sel pai ba anoi ba singdu ukhibani na noidrabadi sel pai da ba manba gi wani na ho mi asongi mi reibak ta chune adum noi pe nei ko ado khara gi wani asongi president prime minister ga do pukna ngamba yaw da banida South Korea China daga de imana ba chalubna tambada miyoi phut manga inchi tara phut manga inchi tara ma thoi phut taruk wangba mi singchi khwang inchi kunma pan kunthra da changchat le Haima ai koi swai da chahi ni phu yang khai hek suraba phut manga inchi mari phut manga inchi manga wangba kangbu se khwang inchi kunthra omdoi kunthra taru ni phu ko le lum bana yamba keji humudra gi mathak adune yengba nungai tro As mi na ngang si ai phut manga inchi nipani hauji khwang inchi kunma pani health conscious oiba mi singna di ai bu kalei bane lumbasu keji humpumanga humputaro humputare humpuni pan yobada saba kakthai humpuma thoi humpuni thoi da hantabada khara chasili ado ai khoi ga kuina unarudaba mina moi tamo ubada hairakpado haksang ambidra bro naru rabra aduda moi tamo na chauraga hera daw hatpa wana haibi khibado Mado Manipur India gi wani Haima adubu matam koina thengna khidraba imanaba ma Kolkata da thengnabada aina khara noire hairubada mana shaure kari haina saure ino mai ngangsillaga nangi si ai hakchang si anaba leire haibani ne na si natabada nongma imanaba imotomba khara noibaduna aingonda haibadudadi nang chawi ne itaw di hakchang se phajana thami kala khredai duda ado madi khara su noimalida aduga nangsu hai shabni nangna wangi du phut manga inchi mari dani o kaidorage do arumba du keji humpu gi makha da thamgadaba keji humpu mari do hemalabani Haima puksu noi khale adumaina adum leiradi chahi yankai henbaga pukta nungai tab leirani puk narani siksil lawdragadi cholesterol wangaga heart bera lani imadu diabetes lekibanina
ꯐꯤꯕꯝꯗꯨ ꯑꯗꯨꯗ ꯂꯩꯔꯕ ꯆꯥꯕ ꯊꯛꯄ ꯍꯩꯅꯕꯤꯗꯨ ꯍꯣꯡꯗꯣꯛꯇ꯭ꯔꯕ ꯅꯪꯁꯨ ꯗꯥꯏꯕꯦꯇꯤꯁ ꯂꯥꯛꯀꯅꯤ इस ऐसे डायबिटीज नाहनिंख्रा माने असीदा हाय असीगी वासिदा हाय ꯅꯪꯒꯤ ꯃꯑꯣꯡꯗꯨꯅ ꯍꯥꯏꯕꯅꯤꯅꯦ ꯍꯥꯏꯅ ꯍꯥꯏꯅ ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯑꯗꯨꯛ ꯌꯥꯝꯕꯗꯨ ꯑꯣꯛꯀꯗ꯭ꯔꯩꯗꯨ ꯇꯥꯔꯦꯅꯦ ꯑꯣ ꯑꯇꯩ ꯑꯇꯩꯗꯤ ꯈꯪꯗꯦ ꯆꯥꯕꯗꯗꯤꯅꯦ ꯌꯦꯡꯅꯒꯨꯝꯁꯤꯀꯣ ꯑꯩꯁꯨꯅꯦ ꯃꯣꯏ ꯇꯥꯃꯣꯅ ꯈꯔ ꯈꯔꯗꯪ ꯆꯥꯕꯗꯣ ꯍꯣ ꯌꯥꯝꯅ ꯆꯥꯎꯅ ꯁꯨꯛꯍꯥꯏ ꯍꯥꯏꯖꯔꯔꯣꯏ ꯑꯩ ꯑꯗꯨꯒ ꯑꯩ ꯁꯤꯃ ꯍꯥꯏꯔꯒ ꯑꯩ ꯆꯠꯂꯒꯦ ꯑꯣꯐꯤꯁ ꯊꯦꯡꯈ꯭ꯔꯦ ꯈꯤꯇ ꯆꯥꯕ ꯌꯥꯝꯅ ꯆꯥꯕ ꯍꯥꯏꯁꯦ ꯈꯤꯇ ꯆꯥꯕꯁꯨ ꯑꯐꯕ ꯍꯛꯆꯥꯡꯗ ꯀꯥꯟꯅꯒꯗꯕ ꯃꯆꯤ ꯑꯣꯏꯒꯗꯕ ꯉꯥꯛꯇ ꯆꯥꯕ ꯌꯥꯝꯅ ꯆꯥꯔꯁꯨ ꯆꯥꯛ ꯌꯥꯝꯅ ꯆꯥꯕ ꯑꯦꯟꯖꯥꯡꯁꯨ ꯑꯃꯈꯛ ꯑꯊꯣꯡꯕ ꯑꯃ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯊꯣꯡꯕ ꯑꯗꯨ ꯈꯛꯇ ꯆꯥꯕꯁꯦ ꯍꯛꯆꯥꯡꯗꯅꯦ ꯏꯀꯥꯟ ꯀꯥꯟꯅ ꯄꯣꯟꯇꯦ ꯑꯩꯈꯣꯏꯗꯤꯅꯦ ꯑꯦꯟꯁꯥꯡꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯡꯗꯦꯀꯣ ꯑꯗꯨꯒꯤ ꯑꯦꯟꯁꯥꯡꯒꯤ ꯃꯊꯛꯇ ꯀꯥꯡꯍꯧꯔꯥ ꯕꯣꯔꯥꯔꯥ ꯉꯥ ꯑꯇꯥꯎꯕꯔꯥ ꯑꯗꯨꯒꯅꯦ ꯃꯣꯏ ꯇꯥꯃꯣꯅ ꯆꯥꯕ ꯌꯥꯅꯕ ꯆꯝꯐꯨꯠꯁꯨ ꯅꯨꯡꯇꯤꯒꯤ ꯍꯥꯞꯄꯤꯀꯣ ꯅꯪꯅꯦ ꯆꯥꯕ ꯈꯔꯗꯤ ꯍꯦꯃꯜꯂꯤ ꯍꯩꯃꯥ ꯅꯣꯡꯃ ꯇꯥꯃꯣꯅ ꯍꯥꯏꯈꯤꯕꯗꯣꯅ ꯈꯜꯂꯛꯀꯅꯤꯀꯣ ꯑꯩꯁꯨꯅꯦ ꯄꯨꯛꯇꯤ ꯈꯔꯗꯤ ꯍꯟꯊꯍꯟꯅꯤꯡꯉꯤ ꯍꯦꯛ ꯐꯝꯊꯕꯒꯅꯦ ꯍꯧꯒꯠꯄꯗ ꯏꯁ ꯋꯥꯕꯅ ꯄꯨꯛ ꯑꯃꯨꯛ ꯀꯪꯈ꯭ꯔꯕ ꯍꯟꯊꯕꯗ ꯀꯥꯕꯛ ꯍꯣꯠꯅꯕꯅ ꯀꯪꯊꯕ ꯉꯝꯄꯣꯟꯇꯦ ꯄꯨꯛ ꯀꯪꯊꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯍꯥꯟꯅ ꯀꯪꯊꯔꯛꯀꯅꯤ ꯆꯞꯁꯤꯜꯂꯛꯀꯅꯤ ꯃꯥꯏ ꯆꯣꯛꯁꯤꯜꯂꯦ ꯍꯥꯏꯗꯅ ꯈꯔ ꯆꯥꯁꯤꯟ ꯊꯛꯆꯤꯟꯕꯗ ꯄꯨꯛ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯪꯈꯠꯂꯛꯀꯅꯤ ꯏꯕꯦꯝꯃ ꯑꯗꯨꯅꯤ ꯅꯪꯁꯨ ꯁ꯭ꯀꯨꯜ ꯆꯠꯄꯗꯣ ꯊꯦꯡꯃꯜꯂꯦ ꯑꯣ ꯃꯍꯩꯔꯣꯏꯗꯤ ꯂꯩꯇꯅ ꯉꯟꯅ ꯆꯠꯂꯨꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯏꯇꯥꯎ ꯀꯝꯗꯧꯕ ꯍꯧꯅꯕ ꯇꯧꯔꯁꯤꯅꯦ ꯔꯥꯖꯦꯟ ꯐꯛꯇ ꯐꯝꯃꯒ ꯃꯩꯇꯩꯅꯤꯅ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥ ꯏꯇꯥꯎ ꯏꯇꯣꯝꯆꯥꯅ ꯍꯥꯏꯕ ꯌꯥꯔꯦꯗ ꯑꯩꯈꯣꯏ ꯃꯔꯨꯞ ꯑꯅꯤꯁꯦ ꯁꯛ ꯑꯃꯨꯛꯇ ꯇꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯅ ꯑꯩꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕꯅꯤ ꯎꯔꯤꯄꯣꯛꯇꯒꯤꯅꯤ ꯃꯤꯡꯅꯅꯦ ꯆꯥꯎꯕ ꯑꯣ ꯑꯩꯅ ꯔꯥꯖꯦꯟ ꯀꯧꯏ ꯏꯇꯥꯎ ꯏꯇꯣꯆꯥꯒ ꯄꯤꯛꯏꯉꯩꯒꯤ ꯃꯔꯨꯞꯅꯤ ꯁꯪꯒꯥꯏꯗꯤ ꯁꯤꯗꯒꯤ ꯃꯈꯥꯔꯣꯝꯗ ꯌꯨꯝꯂꯣꯟ ꯑꯅꯤ ꯀꯥꯜꯂꯒ ꯃꯔꯨꯞ ꯔꯥꯖꯦꯟꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯗ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯑꯃ ꯏꯕꯦꯝꯃꯁꯨ ꯑꯣꯖꯥꯅꯤ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯑꯣ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯕꯗ ꯍꯩꯃꯥ ꯇꯥꯃꯣ ꯍꯣꯏꯁꯨ ꯌꯧꯕꯤꯔꯛꯑꯝꯃꯦꯗꯅ ꯍꯣꯏ ꯍꯅꯨꯊꯪꯁꯤꯗ ꯕꯥꯔꯗꯦꯅꯤ ꯀꯥꯏꯗꯅꯅꯦ ꯌꯨꯝꯕꯥꯜꯁꯤꯒ ꯃꯤꯅ ꯅꯣꯛꯅꯅꯤ ꯍꯥꯏꯕꯕꯨ ꯌꯥꯗꯦ ꯑꯉꯥꯡ ꯑꯇꯣꯝꯕꯗꯣ ꯉꯁꯤ 10ꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯕꯥꯔꯗꯦ ꯇꯥꯔꯤꯕꯅꯤ ꯇꯧꯕꯤ ꯄꯣꯟꯇꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯅꯠꯇꯦ ꯃꯩꯇꯩ ꯂꯩꯕꯥꯛꯁꯦ ꯕꯥꯔꯗꯦ ꯐꯥꯗꯔꯁ ꯗꯦ ꯃꯥꯗꯔꯁ ꯗꯦ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦꯗ ꯂꯣꯏꯕ ꯇꯥꯔꯦꯅ ꯁꯥꯎꯔꯝꯃꯤꯅꯤ ꯑꯗꯨꯒꯗꯤ ꯑꯗꯣ ꯇꯥꯃꯣꯗꯤ ꯌꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯉꯥ ꯇꯣꯉꯥꯟꯅ ꯇꯥꯎꯖꯔꯤꯕꯅꯦ ꯉꯥ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯈꯔ ꯄꯨꯊꯣꯔꯛꯎꯔꯥ ꯑꯗꯨꯒꯨꯝꯕꯗꯣ ꯍꯪꯕ ꯍꯧꯅꯗꯦꯅꯦ ꯀꯣꯛ ꯄꯨꯊꯣꯔꯛꯀꯗꯕ ꯀꯣ ꯑꯁ ꯃꯤ ꯑꯃ ꯃꯁꯥ ꯐꯩ ꯐꯠꯇꯦ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯗꯤ ꯑꯁꯤꯒꯨꯝꯕ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯁꯤꯗ ꯐꯝꯊꯕ ꯍꯧꯒꯠꯄꯗ ꯈꯪꯉꯦꯗꯨꯅꯤ ꯈꯔꯗꯤ ꯋꯥꯔꯅꯤꯗꯣ ꯍꯛꯆꯥꯡꯗꯣ ꯆꯥꯎꯃꯟꯈ꯭ꯔꯦꯗ ꯈ꯭ꯋꯥꯡ ꯀꯣꯟꯕꯅ ꯏꯟꯆꯤ 39 ꯈꯣꯡꯒ꯭ꯔꯥꯎ ꯆꯣꯟꯕꯅ 38 ꯐꯨꯔꯤꯠ ꯇꯨꯕꯅ ꯐꯤ ꯀꯛꯑꯝꯗꯥꯏꯗ ꯉꯥꯌꯥꯛ ꯉꯥꯎꯋꯦ ꯑꯗꯨꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯔꯨꯞꯀꯤ ꯈ꯭ꯋꯥꯡ ꯀꯣꯟꯕ ꯈꯣꯡꯒ꯭ꯔꯥꯎ ꯆꯣꯟꯕꯒꯤ ꯆꯥꯡꯁꯦ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯡ ꯏꯟꯆꯤ 18ꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩ ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎ ꯆꯣꯟꯕꯅ ꯏꯟꯆꯤ 90ꯅꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯐꯤꯒꯔꯅꯤꯗ ꯅꯨꯡꯁꯤꯠ ꯈꯔ ꯀꯟꯅ ꯁꯤꯜꯂꯛꯑꯒꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯕ ꯅꯠꯇ꯭ꯔꯒꯅ ꯎ ꯑꯃꯗ ꯀꯣꯟꯕ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯑꯣꯏꯔꯒꯅ ꯒꯥꯔꯤ ꯈꯥꯝꯃꯒ ꯒꯥꯔꯤꯗꯅꯦ ꯀꯟꯅ ꯄꯥꯏꯒꯕ ꯑꯁꯤ ꯏꯇꯥꯎ ꯑꯗꯨꯃꯥꯏꯅ ꯅꯣꯛꯅꯕꯤꯅꯨꯗ ꯑꯩ ꯍꯩꯅꯗꯦ ꯁꯣꯔꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯁꯤ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯣꯔꯦꯀꯣ ꯌꯨꯁꯦ ꯍꯣꯏ ꯅꯣꯡꯃꯒꯤ ꯊꯛꯄꯗ ꯄꯦꯛ ꯌꯥꯝꯗꯕ ꯑꯃ ꯑꯅꯤꯗꯪ ꯊꯛꯄ ꯍꯣꯏ ꯇꯉꯥꯏ ꯐꯗꯕ ꯃꯇꯥꯡ ꯑꯣꯏꯔꯒꯅ 3 ꯐꯥꯎ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯂꯦꯞꯊꯣꯛꯄ ꯊꯥ ꯃꯈꯥꯏ ꯑꯃꯁꯨ ꯂꯦꯞꯊꯣꯛꯄ ꯌꯥꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯛꯄꯁꯤꯅ ꯆꯍꯤ 40 50 100 ꯐꯥꯎꯕ ꯊꯛꯄ ꯑꯗꯨꯒ ꯅꯣꯡꯃꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯆꯟꯈ꯭ꯔ ꯄꯣꯠꯅꯤ ꯇꯦꯡꯀꯤ ꯕꯥꯕꯨꯅꯤ ꯉꯥꯎꯈ꯭ꯔ ꯄꯣꯠꯅꯤ
ꯌꯥꯝꯅ ꯊꯛꯆꯤꯜꯂꯒ ꯆꯍꯤ 40 ꯊꯦꯡꯉꯕꯗ 60 ꯇꯠꯄꯗꯣ ꯃꯗꯨ ꯇꯥꯗꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯖꯕꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩꯉꯣꯟꯗꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯋꯥꯐꯝꯁꯤꯗꯤ ꯌꯥꯝ ꯐꯖꯕ ꯋꯥꯅꯤꯗ ꯊꯤꯑꯣꯔꯤ ꯍꯥꯏꯕ ꯑꯃ ꯂꯩ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯍꯥꯏꯕ ꯑꯃ ꯂꯩ ꯋꯥꯐꯝꯁꯦ ꯑꯩꯉꯣꯟꯗꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯀꯌꯥ ꯑꯣꯏꯗꯦ ꯏꯇꯥꯎ ꯔꯥꯖꯦꯟ ꯑꯩꯈꯣꯏꯅꯤ ꯑꯔꯣꯏꯕ ꯄꯥꯏꯃꯤꯟꯅꯈꯤꯕꯗꯨ ꯕꯤꯔꯦꯟꯒꯤ ꯃꯁꯨꯒꯤ ꯏꯄꯥꯟ ꯊꯥꯕꯗ ꯅꯠꯇ꯭ꯔꯣ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨ ꯅꯨꯃꯤꯠ 25ꯅꯤ ꯁꯨꯔꯦ ꯏꯇꯥꯎ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯌꯥꯔ ꯅꯣꯡꯃ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐ ꯑꯃꯒꯤ ꯄ꯭ꯔꯃꯣꯁꯟ ꯅꯨꯃꯤꯠꯇ ꯄꯦꯛ 2 ꯄꯥꯏ ꯑꯗꯨꯗꯅꯤ ꯍꯣꯏ ꯇꯥꯔꯤꯕ꯭ꯔꯣ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯑꯩ ꯈꯪꯉꯦ ꯄꯨꯔꯛꯑꯒꯦ ꯉꯁꯥꯏ ꯈꯤꯇꯪ ꯗꯞꯇꯣ ꯍꯟꯗꯛ ꯈꯤꯇꯪ ꯍꯥꯏꯕꯒ ꯇꯥꯕꯅ ꯍꯥꯟꯗ꯭ꯔꯣ ꯏꯇꯥꯎ ꯔꯥꯖꯦꯟ ꯀꯥꯟꯅꯗꯦꯁꯦ ꯏꯇꯥꯎꯅꯅꯦ ꯔꯤꯕꯟ ꯀꯛꯄꯤꯔꯣꯁꯦ ꯍꯧꯔꯁꯤ ꯀꯥꯟꯅꯗꯦ ꯑꯐꯕ ꯊꯕꯛꯇꯅꯦ ꯃꯇꯝ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ ꯏꯇꯥꯎꯒꯤ ꯕꯥꯔꯗꯦꯁꯤ ꯁꯤꯒꯤꯗꯃꯛꯇꯅꯤꯅꯦꯀꯣ ꯏꯇꯥꯎꯒꯤ ꯕ꯭ꯔꯥꯟꯁꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯌꯥꯝꯅ ꯊꯪꯅꯔꯕꯅꯤ ꯏꯇꯥꯎꯅꯅꯦ ꯌꯥꯝ ꯇꯣꯏꯅ ꯌꯥꯎꯗꯕꯅꯅꯤ ꯀꯌా ꯄꯤ 750ꯃꯨꯛ ꯄꯤꯕ꯭ꯔꯥ ꯏꯇꯥꯎ ꯑꯩꯒ ꯈꯪꯅꯕꯅꯤ 700ꯇꯪ ꯂꯧꯍꯧꯏ ꯑꯣ ꯑꯗꯨꯗꯤ ꯍꯧꯔꯁꯤꯅꯦ ꯍꯣꯏ ꯍꯧꯔꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯥꯏꯔꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯊꯛꯇꯣꯛꯑꯁꯤ ꯍꯌꯦꯡ ꯇꯨꯡꯗ ꯏꯆꯥ ꯏꯁꯨꯅ ꯊꯛꯅꯕ ꯂꯩꯍꯧꯗꯅꯕ ꯏꯇꯥꯎ ꯆꯥꯎꯕ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯕꯤꯌꯨ ꯂꯧꯕꯤꯕ ꯂꯧꯕꯤꯗꯕꯗꯤ ꯈꯪꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯇꯥꯎ ꯏꯇꯥꯎ ꯏꯗꯣꯆꯥꯒꯤ ꯃꯐꯝꯗꯗꯤ ꯇꯥꯏꯌꯣꯟꯅꯔꯅꯤ ꯁꯤꯒꯨꯝꯕ ꯆꯥꯕ ꯊꯛꯄꯒꯤ ꯃꯔꯝꯁꯤꯗꯗꯤꯕꯀꯣ ꯑꯩꯗꯤ ꯃꯋꯥ ꯂꯧꯗꯦ ꯁꯣꯝꯁꯨ ꯂꯧꯕꯤꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯥꯏꯖꯒꯦ ꯍꯥꯏꯕꯤꯌꯨ ꯏꯇꯥꯎ ꯆꯅꯝꯗꯨ ꯃꯅꯥꯎ 5-6ꯇ ꯍꯥꯏꯈꯤꯁꯤꯔꯥ ꯇꯥꯔꯤꯕ꯭ꯔꯣ ꯆꯅꯝ ꯈꯔ ꯄꯨꯔꯛꯑꯣ ꯇꯥꯔꯤꯕꯣ ꯑꯣ ꯇꯥꯔꯦ ꯇ ꯉꯁꯥꯏ ꯑꯍꯥꯟꯕ ꯀꯧꯕꯗꯗꯤ ꯑꯅꯤꯔꯛ ꯍꯟꯅꯩꯗꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯇꯪ ꯃꯁꯤ ꯏꯇꯥꯎ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯅꯤ ꯑꯩꯒꯤꯗꯤ ꯏꯄꯥꯟ ꯊꯥꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯦꯞꯇ꯭ꯔꯤ ꯅꯣꯡꯃꯒꯤ ꯄꯦꯛ 5-6 ꯆꯥꯅꯕ ꯃꯔꯤꯕ ꯆꯥꯎꯔꯥꯛꯄ ꯒ꯭ꯔꯥꯝ 200-300 ꯍꯥꯏꯔꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠ 25ꯅꯤꯒꯤ ꯃꯍꯥꯎ ꯑꯍꯥꯎꯕꯗꯨ ꯍꯛꯆꯥꯡꯅ ꯀꯣꯛꯅ ꯅꯨꯡꯉꯥꯏꯕ ꯏꯇꯥꯎ ꯍꯣꯏꯅ ꯈꯪꯕꯣꯗ꯭ꯔꯦꯗ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯆꯥꯁꯤꯟꯕꯗꯒꯤ ꯍꯛꯆꯥꯡ ꯌꯥꯡꯅ ꯍꯧꯒꯠꯐꯝꯗ ꯂꯥꯏꯅ ꯉꯝꯕ ꯆꯦꯟꯕ ꯆꯣꯡꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯏꯇꯥꯎꯅ ꯑꯃꯨꯛ ꯈꯪꯗ꯭ꯔꯕꯅꯤ ꯏꯍꯦ ꯏꯇꯥꯎ ꯆꯥꯎꯕ ꯉꯥꯡꯅꯔꯤꯉꯩꯗ ꯁꯦꯀꯦꯟ ꯔꯥꯎꯟ ꯀꯥꯎꯔꯦ ꯑꯩꯒꯤꯗꯤꯅꯦ ꯄꯤꯛ ꯊꯟꯅ ꯍꯩꯖꯤꯟꯕꯤꯌꯨ ꯏꯇꯥꯎ ꯑꯩꯒꯤꯗꯤ ꯑꯗꯨꯅ ꯑꯔꯣꯏꯕꯅꯤꯀꯣ ꯀꯥꯏꯗꯦ ꯃꯥꯏ ꯑꯄꯥꯝꯕ ꯄꯥꯏꯅꯔ ꯂꯣꯏꯔꯦ ꯑꯩ ꯍꯩꯖꯔꯛꯀꯦ ꯀꯗꯥꯏ ꯌꯥꯝꯃꯦꯍꯦ ꯆꯥꯛꯀ ꯆꯥꯅꯕ ꯂꯩꯍꯧꯔꯤꯕꯁꯤꯗꯤ ꯂꯩꯌꯦ ꯌꯥꯝꯅ ꯊꯣꯡꯉꯦ ꯑꯩꯈꯣꯏꯗꯤ ꯆꯝꯅ ꯍꯤꯡꯖꯕ ꯎꯆꯦꯛ ꯋꯥꯌꯥꯒꯨꯝꯕꯅꯤꯗ ꯍꯣꯔꯦꯟ ꯍꯌꯦꯡꯒꯤ ꯈꯟꯗꯦ ꯑꯩꯈꯣꯏ ꯁꯦꯜ ꯇꯨꯡꯁꯤꯟꯗꯦ ꯑꯩꯅ ꯈꯪꯖꯕ ꯉꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯈꯤꯕ ꯏꯇꯥꯎ ꯔꯥꯖꯦꯟ ꯍꯣꯏꯗꯤ ꯇꯨꯡꯒꯤ ꯌꯥꯝꯅ ꯈꯜꯂꯤ ꯁꯦꯟ ꯌꯥꯝꯅ ꯇꯨꯡꯁꯤꯜꯂꯤ ꯄꯣꯠꯅꯤꯗ ꯍꯣꯏ ꯃꯥꯏ ꯑꯄꯥꯝꯕ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕꯁꯦ ꯁꯦꯜ ꯇꯨꯡꯁꯤꯟꯕꯁꯦ ꯃꯁꯤ ꯍꯩꯅꯈ꯭ꯔꯕꯗꯦꯕ ꯑꯗꯨꯝ ꯇꯨꯡꯁꯤꯟꯅꯤꯡꯖꯥꯠꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯂꯨꯄꯥ 30-40 ꯁꯨꯔꯦ ꯂꯥꯛ ꯍꯦꯛꯇ ꯌꯧꯍꯟꯅꯤꯡꯕ ꯑꯗꯨꯗꯒꯤ ꯂꯥꯛ 1,90,000 ꯂꯩꯔꯦ ꯂꯥꯛ 1.5 ꯍꯦꯛꯇ ꯌꯧꯍꯟꯅꯤꯡꯕ ꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯨꯡꯁꯤꯟꯕ ꯍꯧꯈ꯭ꯔꯕꯗꯤ ꯂꯥꯛ 90-50 ꯑꯗꯒꯤ ꯀꯔꯣꯔ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯇꯨꯡꯁꯤꯟꯗꯣꯏꯅꯣ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯁꯦ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯐꯪꯗꯦ ꯐꯪꯕꯁꯨ ꯆꯥꯡ ꯅꯥꯏꯗꯦ 1,000ꯅ ꯆꯥꯡꯗ ꯑꯃꯅꯤ 500 ꯐꯪꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯣꯏꯅꯨꯅ ꯆꯠꯂꯤꯁꯦ ꯁꯤꯁꯤꯅ ꯁꯦꯕꯥꯔꯤ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒꯅ ꯃꯤꯌꯥꯝꯒꯤ ꯋꯥꯏ ꯇꯩꯕ ꯀꯣꯟ ꯐꯦꯡꯕ ꯀꯣꯜ ꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯖꯤꯟꯕ ꯊꯥ ꯃꯈꯥꯏ ꯑꯃ ꯊꯕꯛ ꯐꯪꯗꯕꯁꯨ ꯌꯥꯎꯏ ꯕꯣ
ꯌꯥꯝꯅ ꯐꯪꯕꯁꯨ ꯌꯥꯎꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯅ ꯃꯁꯤꯡ ꯂꯥꯛꯑꯗꯦꯕ ꯆꯥꯇ꯭ꯔꯨꯛ ꯄꯤꯕ ꯁꯤꯃꯕ 이tom도 탁도어가 타박가 아무도 셋답이다 누밋 훔니 범웅더네 레이바 마두기 구능아이 시디 이따오라지 왜나 강포나 때다 그러니까 그러니까 하이비온 모사이 떡시 BP 그런 왕기 금 또이고 아주 컨트롤 또 컨트롤 나티 행컬레니 모사 왕부두 mathakta 135 140 makadana 95 100 adu hojikti 100 maya yobudi yogde mathakta 140 150 adu 140 degi ta thaba hanthabadane kokse ngawi natra 이따오기 레이버 BP기 비범두가 타입시가 사립시가 빡나로이 파로이네 ꯑꯁ ꯏꯇꯥꯎꯅ ꯍꯥꯏꯔꯤꯗꯣ ꯑꯩꯅ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯁꯥꯎꯔꯛꯑꯗꯧꯅꯤ 하이드라수 사우닝이 ngasi 싱바 잡아 야로이 백 아니나 로이베 야로이 어훔 탁가담니 nga 아다우부수 ngasaidagi ama saba loidri mado saba loigadam mayekidi ꯁꯨꯔꯤꯕ ꯊꯕꯛ ꯍꯥꯏꯔꯗꯤ ꯏꯇꯣꯆꯥꯒꯤ ꯁꯕꯥꯟꯁꯦ ꯏꯇꯥꯎ ꯆꯥꯎꯕꯗꯨꯅ ꯂꯩꯔꯒꯗꯕꯅꯤ BPꯁꯨ ꯊꯣꯏꯅ ꯋꯥꯡꯐꯝ ꯊꯣꯛꯇꯦꯗ 이따오 사오야 되고 사오로이네 이따오시 타박 수민나보다고 그래 태도에 와가다봐 룽가다봐 타박 뭐 그이나 아이코이드 인실름 봐 तसेंना हरबदा पोथावना खरे हेना पामा 니니 इदे लोइबे आबा थबुक्तु humni एते चंगले अदुदी आइसु पंगपोन्तेने थबुक्तुगी मओंगदा ngangnaba yadredna numitta oina nongmagi kusuman oina ne ngangnabani ne nini da sugadaba humni da suradi kusuman hele pangansu mandre wadre ꯑꯗꯨꯁꯨ ꯑꯗꯨꯅꯤ ꯑꯩꯕꯨ ꯆꯥꯕꯁꯨ ꯈꯔ ꯅꯠꯇꯦ ꯌꯥꯝꯅ ꯍꯦꯜꯂꯤꯗ 이따오 ꯆꯥꯎꯕ 마가 우소와 좁가 짜민나ꯈ꯭ꯔꯕ꯭ꯔꯣ 짜민나봐 아니나 옴랍잖아 ꯌꯥꯝ ꯆꯥꯈ꯭ꯔꯦ ꯑꯗꯨꯝ ꯐꯖꯅ ꯆꯥꯕꯅꯦ ꯂꯩꯀꯥꯏꯁꯤꯗ ꯑꯩꯅ ꯆꯥꯃꯤꯟꯅꯕꯁꯤ ꯑꯩꯗꯤ ꯑꯍꯥꯟꯕ ꯍꯥꯞꯄ ꯆꯥꯛꯇꯨ ꯈꯔ ꯂꯦꯝꯖꯩ ꯑꯗꯨꯒ ꯏꯟꯖꯥꯡꯁꯨ ꯃꯊꯦꯜ ꯃꯌꯥꯝꯗꯨ ꯈꯥꯏꯕꯣꯛ ꯑꯃ ꯍꯥꯞꯍꯟꯗꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯋꯥꯏ ꯃꯊꯦꯜ ꯑꯍꯨꯝ ꯑꯩ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯆꯥꯖꯗꯦ ꯃꯔꯣꯏ ꯊꯣꯡꯕ ꯍꯥꯎꯏ ꯑꯗꯨꯕꯨ ꯑꯩꯃꯛꯇꯤ ꯊꯥꯎꯒ ꯃꯣꯔꯣꯛꯀ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯆꯥꯖꯗꯦ ꯑꯗꯨꯕꯨ ꯏꯇꯥꯎ ꯑꯩꯒꯤꯗꯤ ꯆꯥꯛ ꯈꯨꯍꯥꯞ ꯑꯆꯧꯕ ꯑꯅꯤꯔꯛ ꯍꯥꯞꯄꯦ ꯏꯟꯖꯥꯡ ꯂꯣꯏꯅ ꯍꯥꯞꯄꯤ ꯑꯀꯣꯟꯕꯒꯤ ꯑꯊꯨꯝꯕ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯑꯗꯨꯝ ꯆꯥꯏ ꯆꯥꯛꯁꯨ ꯁꯤꯠ ꯅꯥꯜꯂꯤ ꯂꯦꯝꯃꯤꯕ ꯍꯥꯏꯕꯨ ꯆꯝꯐꯨꯠ ꯃꯆꯦꯠꯇꯨꯃꯅꯦ ꯊꯨꯝ ꯈꯔ ꯑꯗꯣ ꯏꯇꯥꯎ ꯔꯥꯖꯦꯟ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯈꯨꯆꯥꯁꯤꯗꯤ ꯌꯨꯝꯕꯨꯅ ꯍꯔꯥꯎꯖꯒ꯭ꯔꯖꯥꯠꯅꯤ ꯎꯁꯣꯞ ꯀꯠꯄꯒꯤ ꯃꯍꯩ ꯐꯪꯉꯦꯅ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯌꯥꯝꯅ ꯂꯥꯎꯔꯛꯄ ꯆꯥꯛꯂꯨꯛ ꯄꯥꯏꯗꯧꯔꯦꯅ ꯇꯥꯏꯇꯣꯆꯥꯒꯤꯗꯨ ꯀꯔꯤꯝꯇ ꯍꯥꯞꯄꯝꯗ꯭ꯔꯕ ꯕꯥꯃꯣꯟꯗꯨꯕꯨ ꯀꯥꯏꯅ ꯑꯗꯨꯗ ꯏꯇꯥꯎꯅ ꯍꯔꯥꯎꯖꯔꯤꯕꯅꯤ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯛꯏꯃꯤ ꯌꯥ ꯅꯥꯕꯒ ꯄꯨꯝꯌꯥꯠ ꯉꯧꯗꯕꯒ ꯅꯇꯩꯃ ꯁꯥꯎꯅꯤꯡꯕꯒ ꯆꯥꯕ ꯌꯥꯗ꯭ꯔꯦꯗ ꯃꯌꯥꯝ ꯋꯥꯅꯣꯏ ngasi topik hiramse politics ka toga aingonda tarene ꯑꯗꯨ ꯐꯔꯕꯅꯤꯅꯦ ꯇꯣ tarbo ताये tai nate tarbo natro तारे ola ꯀꯩꯗꯧꯔꯒꯦ nuaitra tai ba haiba aibada thuna kumakpa tai moina ngaman maya poti gase kian ngadam khangan ngadam चानबा नत्रो estarma हंदक्तिने इरोनबसु खरा nga थोंबसु खरा यावराबन ꯑꯁ ꯌꯥꯝ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯎꯔꯥꯁꯦ ꯅꯪ ꯁꯤꯡꯕ ꯁꯥꯕ ꯌꯥꯔꯣꯏ ꯉꯥ ꯑꯇꯥꯎꯕ ꯑꯃꯗꯤ ꯂꯣꯏꯔꯦ
ꯑꯃꯗꯣ ꯈꯥꯏꯕꯣꯛ ꯆꯟꯗ꯭ꯔꯤ ꯂꯤꯂꯤ ꯒ꯭ꯂꯥꯁꯇꯤ ꯎꯞꯁꯤꯡꯉꯦ ꯏꯇꯥꯎ ꯑꯅꯤ ꯃꯌꯥꯝꯅ ꯈꯪ ꯂꯩꯔꯕ ꯋꯥꯅꯤ ꯍꯣꯏ ꯑꯗꯨꯕꯨ ꯑꯩ ꯑꯃꯨꯛ ꯍꯪꯒꯠꯆꯒꯦ ꯍꯥꯏꯕꯤꯌꯨ ꯏꯇꯥꯎ ꯆꯥꯅꯕ ꯑꯐꯕ ꯈꯨꯗꯤꯡꯃꯛ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯡꯗꯒꯤ ꯍꯦꯟꯖꯤꯟꯅ ꯆꯥꯔꯗꯤ ꯍꯨ ꯑꯣꯜꯂꯤ ꯆꯨꯝꯃꯤ ꯆꯥꯛ ꯈꯪꯗꯦ ꯁꯪꯒꯣꯝ ꯈꯪꯗꯦ ꯑꯦꯟꯁꯥꯡ ꯈꯨꯗꯤꯡꯃꯛ ꯍꯣꯏ ꯍꯩ ꯈꯨꯗꯤꯡꯃꯛ ꯐꯩ ꯍꯥꯏꯔꯤꯕ ꯈꯣꯏꯍꯤꯗꯣ ꯑꯗꯨ ꯐꯥꯎꯕ ꯑꯗꯨꯏ ꯋꯥꯗꯤ ꯐꯩ ꯍꯥꯏꯔꯤꯕ ꯈꯣꯏꯍꯤꯁꯦ ꯄꯋꯥ ꯑꯃ ꯊꯛꯄꯗ ꯃꯤ ꯁꯤꯌꯦꯅ ꯍꯥꯏꯅꯩ ꯃꯇꯝꯁꯦ ꯐꯅ ꯊꯦꯡꯖꯤꯜꯂꯛꯑꯦ ꯆꯥꯛ ꯆꯥꯊꯣꯛꯄꯅꯗꯤ ꯐꯔꯕꯖꯥꯠꯅꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯆꯪꯅꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯅꯪ ꯀꯔꯤꯝꯇ ꯌꯥꯎꯔꯛꯀꯅꯨ ꯀꯣ ꯑꯗꯨ ꯁꯔꯨꯛ ꯌꯦꯟ ꯑꯉꯧꯕꯗꯨ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯂꯩꯇ꯭ꯔꯦꯗꯅ ꯑꯃꯨꯛ ꯉꯧꯔꯣ ꯑꯃꯨꯛ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯌꯦꯟ ꯂꯧꯗꯨꯅ ꯉꯧꯗꯣꯏꯅꯣ ꯑꯔꯩꯕꯗꯨ ꯀꯣꯛ ꯆꯥꯃꯤꯟꯅꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯂꯩꯔꯤꯌꯦ ꯌꯥꯝ ꯂꯩꯔꯤ ꯍꯌꯦꯡ ꯐꯥꯎꯕ ꯆꯥꯕ ꯌꯥꯈꯤꯅꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯒꯨꯟꯁꯦ ꯈꯪꯉꯝꯗ꯭ꯔꯤ ꯃꯥꯜꯂꯦ ꯂꯩꯀꯥꯏ ꯑꯅꯤ ꯑꯍꯨꯝꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯑꯍꯤꯡ ꯄꯨꯡ 1-2 ꯇꯥꯔꯁꯨ ꯌꯦꯟ ꯀꯛꯐꯝ ꯑꯣꯏꯒꯦꯔꯥ ꯊꯨꯝ ꯌꯣꯟꯐꯝ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅ ꯑꯩꯅ ꯀꯧꯕꯗꯅꯦ ꯊꯣꯡ ꯍꯥꯡꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯩ ꯌꯨꯝ ꯐꯖꯗꯕ ꯌꯥꯏ ꯐꯤ ꯐꯖꯕ ꯃꯃꯜ ꯌꯥꯝꯕ ꯁꯦꯠꯇꯕ ꯌꯥꯏ ꯒꯥꯔꯤ ꯅꯣꯡ ꯆꯣꯠꯇꯕꯤ ꯇꯣꯡꯕ ꯉꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯆꯥꯕꯗꯤ ꯀꯅꯥꯅꯣ ꯂꯩꯀꯥꯏ 4-5ꯗ ꯑꯩꯗꯧꯅ ꯑꯍꯥꯎꯕ ꯆꯥꯕ ꯌꯥꯝꯅ ꯆꯥꯕ ꯂꯝꯕꯥ ꯄꯥꯕ ꯉꯝꯃꯣꯏ ꯂꯩꯔꯣꯏꯗ ꯀꯅꯥꯅꯕꯨ ꯃꯤ 4-5ꯒꯤ ꯁꯔꯨꯛ ꯆꯥꯔꯦ ꯂꯨꯝꯕꯅ ꯃꯤ 2ꯒꯤ ꯁꯔꯨꯛ ꯂꯨꯝꯃꯦ ꯑꯩꯒꯤ ꯐꯤꯂꯣꯁꯣꯐꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯩꯇꯩꯂꯣꯟꯗ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯇꯥꯎ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯊꯥꯖꯕꯁꯦ ꯐꯖꯕ ꯌꯨꯝ ꯁꯥꯕ ꯗꯨꯀꯥꯟ ꯄ꯭ꯂꯣꯠ ꯂꯧꯁꯤꯡ ꯁꯅꯥ ꯂꯨꯄꯥ ꯁꯤꯕꯗ ꯑꯃꯠꯇ ꯄꯨꯔꯣꯏ ꯂꯣꯏꯅ ꯊꯅꯝꯒꯅꯤ ꯆꯨꯝꯃꯦ ꯆꯥꯁꯤꯜꯂꯤꯕ ꯑꯍꯥꯎꯕꯁꯤꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤꯕꯗ ꯑꯩꯒ ꯂꯣꯏꯅꯈꯤꯒꯗꯕꯅꯤ ꯌꯥꯏꯀꯣ ꯐꯖꯩ ꯑꯗꯨꯕꯨ ꯀꯥꯔ ꯇꯣꯡꯕꯒꯤ ꯅꯨꯡꯉꯥꯏꯕ ꯌꯨꯝ ꯐꯖꯕꯗ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯑꯩꯒ ꯂꯣꯏꯅꯈꯤꯕ ꯌꯥꯏꯅ ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯨ ꯑꯩꯗꯤ ꯁꯤꯕꯗ ꯄꯨꯕ ꯌꯥꯔꯣꯏ ꯂꯣꯏ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗꯅꯦ ꯅꯨꯡꯉꯥꯏꯕ ꯉꯝꯃꯣꯏꯕ ꯁꯦ wathi ngang na le yes lo sila ja amma ai ya jere ai di yare ai ya bero ai khangi agui dawn na sathari je tha guding gi bp check tawba tha ani ahum da diabetes check tawba tha taruk natraga chahi gi cholesterol uric acid test tawba magi phibam ꯀꯔꯤꯁꯨ ꯇꯧꯔꯣꯏꯗꯕꯁꯦ ꯄꯥꯈꯠꯂꯤꯕꯣꯅꯤ ꯂꯩꯕ ꯂꯩꯇꯕꯅ ꯑꯃꯅꯤ ꯑꯗꯨ ꯆꯦꯛ ꯇꯧꯕꯗꯤ ꯐꯩꯅ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏ ꯁꯤꯈ꯭ꯔꯒ ꯆꯍꯤ 150-200 ꯍꯤꯡꯍꯧꯒꯦ ꯑꯗꯨꯅꯤꯅꯦ ꯌꯥꯝꯗ꯭ꯔꯕꯗ 150ꯗꯤ ꯍꯥꯏꯕꯤꯒꯦ ꯍꯥꯏꯌꯨꯅꯦ ꯄꯨꯟꯁꯤꯅꯤꯡꯉꯨꯅꯨ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯒ꯭ꯔꯍꯁꯦ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯀꯃꯥꯏꯅ ꯍꯧꯖꯤꯛ ꯃꯁꯥ ꯃꯁꯥꯗꯒꯤ ꯅꯨꯡꯉꯥꯏꯅꯅꯕ ꯍꯣꯠꯅꯕ ꯉꯥꯛꯇꯅꯦ ꯑꯌꯥꯝꯕꯅ ꯀꯣ ꯃꯥꯂꯦꯝ ꯄꯨꯝꯕ ꯂꯩꯀꯪꯂꯥ ꯑꯣꯟꯊꯣꯔꯛꯑꯅꯤ ꯁꯍꯥꯔꯥ ꯃꯔꯨꯚꯨꯃꯤ ꯊꯥꯔ ꯃꯔꯨꯚꯨꯃꯤ ꯄꯥꯛꯊꯣꯔꯛꯄ ꯍꯦꯟꯒꯠꯂꯛꯑꯦ ꯄꯥꯠ ꯀꯌꯥꯅꯣ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯏꯕ ꯍꯟꯗꯛꯇ ꯄꯥꯎ ꯆꯦꯗ ꯌꯥꯎꯈꯤꯗꯥꯏ ꯁ꯭ꯄꯦꯟꯗ ꯎꯃꯪꯗꯒꯤ ꯌꯣꯡ ꯃꯌꯥꯝ ꯑꯃ ꯆꯥꯕ ꯐꯪꯗꯕꯗꯒꯤ ꯏꯁꯤꯡ ꯊꯛꯅꯕ ꯐꯪꯗꯕꯗꯒꯤ ꯁꯥꯃꯟꯗꯅ ꯎꯗꯒꯤ ꯄꯨꯞ ꯇꯥꯗꯅ ꯁꯤꯕ ꯀꯨꯋꯦꯠꯇ ꯑꯇꯤꯌꯥꯗꯒꯤ ꯎꯆꯦꯛ ꯄꯥꯏꯔꯝꯕ ꯁꯥꯃꯟꯕꯗꯒꯤ ꯑꯇꯤꯌꯥꯗꯒꯤ ꯇꯥꯔꯛꯄ ꯁꯤꯕ 이몽도부디 에어 컨디션이고 왜 마이 이몽도부디 아도 마판다 센세스 지기 양카이니토이 누밋 기아니노 사이 하이도 샤스 아고이 타우시 와우가디 빨리 강합니다 environmentalist kharaneне waja bugi wani 마네 thaupuba lengakpasingna thawoide thawai yaukde 진 khakdane akhoi grahase kuiroi punsiningno ꯑꯩꯅ ꯈꯟꯕꯗꯗꯤ ꯏꯇꯥꯎ ꯃꯅꯤꯄꯨꯔꯗꯤ ꯆꯍꯤ 50 ꯆꯥꯃꯗꯤ ꯂꯩꯕ ꯌꯥꯗꯧ ꯃꯥꯜꯂꯤꯗ
Tamo, ay kainomta haikiba. Kaino? Ay ne, ngasi ni humni se mapang kahe na thui. Aduga haksang se isok sok thai. Yana khada aina yenge haidana ngarang mapan thopudo. Yengubada kakjing nane pomyom yam horiba. Ai su urini nang toilet toina sangba ai angkiro yadna hangdabani. Nang diabetes leibagi sang yamna wangi. Hayeng ayuk Dr. Mohengi da salasi. Hoi tamo. Kaino thajana yamna pingna changai sna. Kaidawra jana. Hey thaja, kaidawra? Tamo, makhoi mapado. Morada phamaga pause parambadagi leithakre. Kai maida taduna lehaure. Is tamogi karduda hospital phawbada amukta pubiu ba. Ya, salasi. Pugadaba kari kari no langamo. Taba. Tamo. Nang su chasi. Hoi. BP stroke oiramdu mali ne. Ai minute ahum mari gi manung da yaurage ko.